lamdam asida amuku thokidriba mongda nungsi sanan laiminamba furup kunthra mangagi manungda kuki furup singna makoigi tonganbu kuki homeland ama tan anaba mapandagi pusilakpa illegal migrant singa punduna akanba landa ama satharagli lau ubuna mapung oiba lamdam asida hauzik laumi kaya lau uba ngamdana leiri angang ahal khaidana mayum thadoktuna lanjenaduna relief camp singda leinari khwaidagi awaba mayoknaribasi masa unagadarugi naupuribi ise isal singi naupuriba macha amadi mama singi haksangda machi oiba chinjak pijagadaba matam asida lanjenaduna awaba phibam da mayoknari Meeronbi nupi singbu kharada oirabasu mateng pangnanaba Bharatiya Janata Party Manipur Pradesh na haukiba May 12 dagi Khuman Lampakta laiba youth hostel da Meeronbi singi oiba tonganba relief camp ama hangdoktuna mokoibu layeng sathari camp asida Imphal West, Imphal East, Bishnupur, Sushanpur, Kaksing, Kangpokpi amadi Tengnopal district dagi punna Meeronbi nupi humdraga nithon na sangjapam lauduna layeng sathari makoigi manungda haujik phawbagi oina nupi 19 na mai pakna layeng sathaduna phaibo oina pokhiba yaurga punna angang 19 unakre makoigi marakta nupa macha 35 nupi macha 32 ni hek naupurakpudagi angang unaba phawbada sangba tangai phadaba hidak langthak sana thaknaba polam sing kem asigi maikai angamba thakta piduna lakli labdam asigi pukchel chaurba miyoi sing civil society organization lup kayana angama mateng leptana haujiksu pangnarakli kem asida leiriba Meeronbi nupi sing amadi angang unakraba mama sing na haujik thokliba irang asina maram oiraga makoigi awa ana khudingma karimata khangandana mateng pangliba asida apenma phongdokladuna atei Leihouriba awaba nanglaba singbusu mateng pangbiyo haina phongdorokli angang unaba matam nasalakpuda lakibane ado mafamida laibase aigi wadadi hoi awara pa khudonga laite na khalle loina hona biramnina memoi soroi mayam je aidi so makne na khalle moina to bibuse am pele haide khoi de mata su yamna wabi base me ki te 21 da sitalakpo hana relief camp Chandapur gi morang khunau Chandapur dagi kem asida leiduna layeng bagi thabok sathariba Meeronbi nupi sing asigi ana layengi damak Imphal East amadi Imphal West ki medical officer na makoi oiba doctor amadi nurse nimit khudingi tharaktuna ana layengi thabok sathari athu akai gi layeng amadi angang unanabagi tangai phadaba lakpa matamda rims amadi jenims hospital da pukhatli chathok chachinda medicine ambulance service na mateng pangli masigi mathakta social welfare department gi maikai dagi matam gi oiba mateng su pangli doctor amadi nursing na day amadi night service khaidoktuna mathau tauri nurse ani na sinaraga pubane morning gi ama night gi ama tawraga morning gi sina pung 8 dagi na hori pung 3 ho leidoine numidang gi sina pung 3 dagi na ayuki pung 8 ho leigadaba any problem there ko sa koina haidi moida leiba problem sing do dum yengaga kaima serious lai taragadi hospital da dum khudakta dum refer tawe aduga anambana na dum yengsanbani na moida thoidokna haidi problem oiba pote hoji fauladi thengnadi doctor su leibani na moiga tanaraga dum haidi hospital sam nakna leirena emergency oi taragadi khudakta dugi problem na solve na hoda jaiba ngasi phawbada mama kunga taret khoigi mafam sidagi angang unakre kunna angang kunipani mama kun taret china amadi phaibok pokpa yawi ima ibel sisal angang unagaduriba singse tongan relief camp singda yamna nungai taba mongda leiba mogi medical facilities watpa kudung sadaba mayam du ubadagi tangai phadana masi sabok kaduri sisal singsi thaktagi oiba relief camp ama hangdaba yadre khanduna hairiba camp se hangba hujarapane aduga nimit khudingi Imphal East ki CMO amasung Imphal West ki CMO doctor team laktuna makoigi medical gi check up tawgadaba kokadaba punamak tawi aduga jenims amasung rims khoiga punna hojik su khusamna na sapminari aduga little clinic khoi hospital sisu khoida chobo mating pangduna makoi so khoiga khusamna na sapminna ba hore medicine gi ambulance ki service yam phajana pibi khoi man ku government gi site gi su DC Imphal East ki maigai dagi namit khudingi leptani yengjanbi education department dagi su yengi social welfare department dagi angang singi mayam sigin chingba awat pa punamak si dum yengbi aduna ma haujik lakliba bhamdi Meeronbi mama kaya gi angang unanabagi mateng pangnabasu haujik thokliba lan asi kedongoi loisingadagi haibasini mahiroi kaya lairik mapung phana tamma phangdri laumi kaya sahi amagi sananaba lau panba ngamdri laron itiki thabak kaya lepli lan asi athu matamda loisinanaba paliba Manipur lenga amadi center na athu matamda waroisin puratuna honaba mathau tari